mayam ohan namaktada ikok nonna taram no okjari ekhona ngachi chu amuk pur kala chari ekhona thajarak puwarida nangna lot khasu ani suba saru nasi ge ani suba saru asidana wari sina kari hiding liba kari oiriba haibado mayam punna mangna wari sitaraga amuk khangminarasi haujuk tabirasi nangna lot khasu ani suba saru loyumba amadi prem wakhal nungaidi asa chauna chauna hingli amasu punna leimage asadane mukhoy ani ni hingliba leimana karimata haidaba asengo pakhum pidaba kaya sida mukhoy ani thoina henna wakhal nungaidi nomagi numitta leima kariguma thaba amakak chatpagi mahak mayumdaga thorakki numit adudi mamanabi kana su yaude matomba chatpane thabak ku chaluraga halak matamda lambida mahak loyumbaga thenakki loyumbasu leima ubadagi leimagi matung inaduna makhoi ani punna yum tamna halakminaki makhoi ani halakku matamdadi leimagi mamanabi singna loyumba mad leimana makhoi ani lamminabadu ubadagi laknaraki phagi phawa toraki matawadu ubada leimadi ikaiba amadi sauningba kaya ama magi masada phorame mamanabi sing aduda aduma tawgano aduma laknagano hadunadi wa kaya ma haije adubu makhoi ani khatang lakminaba oibanina mamanabi sing adunadi phagi yoi kari yoi panghaida haibani leimadi pangsawdu sarame aduga loyumbadi amuk wakhal nungairame mahakti thoine hena haraujabani loyumbasu leima khoigi thongal yobadagi mayumda hankre leima amadi magi mamanabi kaya amaga wari sanare mamanabi sing aduda leimana yamna sauna ngangli chairi nakhoi adumna haigano aduma laknagano kadigumba mana sengmoina khankrabadi ai yamna nungaite phagi yorbasu nakhoina tawba phagi do mathong yamna chade matung dadi nakhoi adumna hainuko magi wahaidu tabada mamanabi amanamuk nokpeto nakume yare ibema thamoinung dadi nangna harau jari do ekhoi lona khange is ekhoi gi mangdana karimata tawdaba sai aduga lona nangna tawriba thabak singdo ekhoi lona khange wahaidu hairakku matamda leima amuke hena sauri khon phawba thibani aduga haire nakhoi wakhal lana khanmalle ai ngasi phawba nakhoi khangantaba thaba amata phawba aina lona tawde phagi natte nakhoi ni yamna thajadrabadi ai wasa ura hojikti leimana wangang libado yamna serious ona ngalai magi matawadu ubada mamanabi amana ma haire as ibe manang shiyare he ekhona phagi tawbani ba asibu thawoina waana tawrdana lao chachilao asumna hainaraga makhoi puna lakle channa mamanabi amanamuk leimda hange leima phagi natte nang saupdi saunabako nanga loyubagse kadiguma mari amata phawba leina dabra wahaido harak matamda leimana kumme haima nakhoi ta singa thajadabra aiga magase karimata helena dise manasu ingonda nushi harakki balaite aduga aiga magabudi yamna chamnabudi pulliko nakhoi wakhallana de khanmalle mamanabi amana ma haire wakhallana khanbagi natida magi mong matawse nangonda kariguma kharadi hainingma male ado asim karimata haidabra leiman haire phagi nate me asim karimata haideba ado magi nungda khalambagidi ai karimata khangde aduna mana singonda karimata haidabana nakhoina adum laknabada ai yamna sauningi aibu nakhoi khangandaba matamda aron mathabak tawbrane mamanabi amana khumme adubdi tawde farene adu kadigumba luyumana nangonda nuksi harakpa tarabadi nang kari khumdoiba wahaidu tabada leimana makhumme mado oidaba wane harakpa tarabasu aide matam wale hojik phawagi onadi ai nupa khangnarai nakhoina hena khanglibaduni prem suni matam yamna kuirabane engonda sum harakpa aduba ai ngasi phawba mangonda yabrane yarase kanadaba wari sida ekhoi matam malga leire ekhoida singju charu chilao asumna hairaga hojikti leima amadi magi mamanabi sing mukhoyumda puna changkre matam kharagi tungdadi loyumba leimada karimata haiba ngamdabadagi leima khoigi lekaida maga tinaba mamanaba lei mamanaba dugi mateng lauraga magi aning mapam khudimak singase phongdo halage haduna chapdunga lepki nongmadi leima khoigi lekaida leiba magi mamanaba dugi yumda lakki aduga mukhoi ani wadi kaya masanare loyumbasu yama thamoi sengna magi aning mapam khudimak
ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯦ ꯂꯣꯌꯨꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕꯗꯨꯅ ꯍꯪꯉꯦ ꯏꯇꯥꯎ ꯅꯪꯕꯨ ꯇꯁꯦꯡꯅ ꯂꯩꯃ ꯈꯟꯕ꯭ꯔꯥꯅꯦ ꯑꯩꯗꯤ ꯅꯍꯥꯟꯃꯈꯩ ꯈꯪꯗꯦꯅ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕ ꯆꯨꯝꯕ꯭ꯔꯥꯕ ꯂꯣꯌꯨꯝꯕꯅ ꯈꯨꯝꯃꯦ ꯑꯁ ꯐꯥꯒꯤ ꯅꯠꯇꯦꯃꯦ ꯏꯇꯥꯎ ꯑꯩꯅ ꯃꯥꯕꯨ ꯈꯟꯖꯔꯛꯄꯁꯦ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯑꯩꯒ ꯃꯥꯒ ꯑꯁꯨꯝ ꯄꯨꯜꯂꯦ ꯂꯣꯏꯅꯩ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯑꯁꯤꯗꯤ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯃꯥꯅ ꯑꯩꯕꯨꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯣ ꯅꯪꯅ ꯃꯇꯦꯡ ꯈꯔꯃꯛꯇ ꯄꯥꯡꯕꯤꯌꯨ ꯑꯩꯒꯤ ꯑꯅꯤꯡꯕꯁꯤꯡ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯍꯥꯏꯍꯧꯗꯕ ꯇꯥꯔꯕꯗꯤ ꯍꯌꯦꯡ ꯃꯤꯅ ꯍꯥꯠꯈ꯭ꯔꯗꯤ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯍꯧꯔꯔꯣꯏ ꯑꯗꯣ ꯅꯪꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨꯕ ꯃꯃꯥꯟꯅꯕꯗꯨꯅ ꯈꯨꯝꯃꯦ ꯐꯔꯦꯅꯦ ꯏꯇꯥꯎ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯗꯣ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯄꯪꯌꯦꯡꯗ ꯌꯦꯡꯕ ꯃꯤꯠ ꯉꯥꯎꯕꯤ ꯊꯕꯛꯇꯣ ꯑꯗꯨ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯃꯃꯥꯟꯅꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯣꯌꯨꯝꯕꯅ ꯍꯪꯉꯦ ꯑꯩꯕꯨ ꯀꯥꯏꯗ ꯃꯤꯠ ꯌꯥꯝꯂꯤꯕ ꯑꯩꯕꯨ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯥꯅꯦ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯝꯃꯦ ꯏꯇꯥꯎ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯑꯩꯉꯣꯟꯗꯗꯤ ꯋꯥ ꯂꯣꯠꯀꯅꯣ ꯅꯪ ꯍꯥꯟꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯝꯃꯤꯗꯨꯗꯤ ꯑꯗꯨꯁꯨ ꯅꯃꯥꯒꯨꯝꯕꯤ ꯅꯨꯄꯤꯗꯣ ꯅꯪꯉꯣꯟꯗꯒꯤ ꯆꯍꯤ 3-4 ꯍꯦꯟꯅ ꯍꯥꯜꯂꯝꯒꯅꯤ ꯅꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯅꯠꯇ꯭ꯔꯥꯅꯦ ꯑꯗꯨꯕꯨ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯂꯣꯌꯨꯝꯕꯅ ꯈꯨꯝꯃꯦ ꯑꯁ ꯑꯗꯨꯗꯤ ꯋꯥꯔ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗ꯭ꯔꯤꯉꯩ ꯑꯩꯅ ꯄꯉꯥꯎ ꯉꯥꯎꯔꯤꯉꯩ ꯃꯇꯝꯒꯤꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯀꯅꯥꯁꯨ ꯀꯣꯏꯗꯦ ꯅꯪꯅ ꯇꯁꯦꯡꯅ ꯊꯥꯖꯗ꯭ꯔꯒ ꯑꯩꯈꯣꯏ ꯏꯃꯥꯗ ꯍꯪꯉꯣ ꯑꯗꯣ ꯑꯩ ꯂꯩꯃ ꯈꯟꯖꯕꯗꯤ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯁꯦꯡꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯒ ꯊꯩꯗꯣꯛꯅꯕꯗꯤ ꯇꯧꯒꯅꯨ ꯃꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯌꯥꯝꯅ ꯇꯞꯅ ꯈꯨꯝꯃꯦ ꯏꯇꯥꯎ ꯂꯩꯃꯁꯦ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯏꯆꯟꯅꯤ ꯅꯪꯅ ꯃꯥꯕꯨ ꯀꯣꯏꯒꯦ ꯈꯪꯅꯖꯒꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯅꯨꯄꯥꯁꯤꯡꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯄꯪꯀꯣꯏꯗ ꯀꯣꯏꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗ ꯍꯌꯦꯡ ꯑꯋꯥꯕ ꯇꯥꯍꯟꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯅꯪꯅ ꯇꯁꯦꯡꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯗꯣ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯤꯠ ꯌꯥꯝꯂꯛꯂꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯍꯦꯛ ꯀꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪ ꯑꯩꯕꯨꯗꯤ ꯐꯠꯇꯦ ꯍꯥꯏꯒꯅꯣ ꯅꯪ ꯀꯔꯤꯃꯠꯇ ꯋꯥꯒꯅꯣ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯈꯪꯅꯍꯟꯒꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯂꯣꯌꯨꯝꯕꯗ ꯊꯥꯖꯕ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯌꯥꯝꯅ ꯇꯣꯏꯅ ꯆꯪꯗ꯭ꯔꯕꯁꯨ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯃꯔꯛ ꯆꯠꯂꯤ ꯑꯗꯨꯒ ꯂꯣꯌꯨꯝꯕꯒꯤꯗꯃꯛ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯞꯅ ꯇꯞꯅ ꯀꯪꯊꯣꯛꯄ ꯍꯧꯔꯛꯏ ꯂꯣꯌꯨꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯣꯏꯕ ꯀꯧꯏ ꯑꯍꯥꯟꯕ ꯃꯇꯝꯗꯗꯤ ꯊꯣꯏꯕꯅ ꯂꯩꯃꯗ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯅ ꯂꯩꯃ ꯇꯁꯦꯡꯅꯃꯛ ꯏꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯩꯅꯔꯝꯗꯦ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡꯁꯤꯡ ꯑꯃꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯛꯄꯗ ꯂꯩꯃ ꯈꯨꯝꯐꯝ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯃꯨꯅꯤ ꯊꯣꯏꯕꯒ ꯃꯍꯥꯛꯀꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯀꯧꯅ ꯉꯥꯡꯅꯈꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯩꯃ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯊꯣꯏꯕꯅ ꯇꯣꯏꯅ ꯂꯣꯌꯨꯝꯕꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤ ꯋꯥ ꯀꯌꯥ ꯑꯃ ꯀꯪꯊꯣꯛꯂꯦ ꯊꯣꯏꯕꯁꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯇꯝꯁꯤꯜꯂꯒ ꯂꯣꯌꯨꯝꯕꯕꯨ ꯅꯨꯡꯁꯤꯕꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯂꯩꯃꯁꯨ ꯑꯍꯥꯟꯕ ꯃꯇꯝꯗꯗꯤ ꯊꯣꯏꯕꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯑꯩ ꯃꯇꯝ ꯋꯥꯠꯂꯦ ꯅꯨꯄꯥ ꯈꯪꯅꯕ ꯇꯜꯂꯤ ꯍꯥꯏꯗꯨꯅꯗꯤ ꯑꯗꯨꯝ ꯍꯥꯏꯔꯝꯃꯦ ꯊꯣꯏꯕꯅꯁꯨ ꯐꯖꯅ ꯍꯪꯉꯤ ꯅꯪꯅ ꯇꯜꯂꯤꯕꯗꯣ ꯑꯁꯦꯡꯕ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯅꯪ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯈꯪꯅꯕ ꯅꯨꯄꯥ ꯂꯩꯕ꯭ꯔꯥ ꯑꯗꯨ ꯂꯩꯕꯒꯤꯗꯃꯛ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ꯭ꯔꯥ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯂꯩꯃꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯑꯩ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯈꯪꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯀꯅꯥꯁꯨ ꯈꯪꯅꯕ ꯄꯥꯝꯗꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯅꯤꯡꯉꯤ ꯊꯣꯏꯕꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯌꯥꯏ ꯑꯗꯣ ꯂꯣꯌꯨꯝꯕꯁꯦ ꯌꯥꯝꯅꯗꯤ ꯐꯕꯅꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯃꯥ ꯍꯧꯖꯤꯛꯇꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯕꯅꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗ ꯅꯪꯒꯤ ꯋꯥꯔꯤꯇꯅꯤ ꯁꯥꯔꯤꯕ ꯈꯪꯗꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯒ ꯍꯥꯏꯔꯒꯗꯤ ꯑꯩ ꯃꯥꯒꯤ ꯃꯇꯧ ꯑꯁꯦ ꯌꯦꯡꯕ ꯉꯝꯗꯦ ꯅꯪ ꯑꯃꯨꯛꯇꯗꯤ ꯃꯥꯕꯨ ꯌꯥꯕꯤꯌꯨ ꯅꯈꯣꯏ ꯑꯅꯤ ꯈꯪꯅꯔꯦ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯗꯨꯅ ꯉꯁꯤꯃꯛ ꯆꯦꯟ ꯆꯣꯡꯉꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯅꯪꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯌꯨ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯍꯥꯏꯒꯦ ꯅꯪꯅ ꯉꯁꯤꯃꯛ ꯃꯥꯒ ꯎꯅꯕ ꯇꯜꯂꯕꯁꯨ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯑꯩꯅꯁꯨ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯍꯌꯦꯡ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯅꯪꯅ ꯃꯥꯕꯨ ꯎꯅꯅꯤꯡꯕ ꯂꯩꯔꯕꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯎꯅꯧ ꯅꯈꯣꯏ ꯑꯅꯤ ꯈꯪꯅꯩ ꯍꯥꯏꯕꯁꯦ ꯀꯅꯥꯁꯨ ꯇꯥꯛꯊꯣꯛꯂꯣꯏ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯇꯃꯛ ꯂꯣꯟꯅ ꯈꯪꯅꯧ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯥꯡꯗ ꯏꯀꯥꯏꯖꯔꯤꯕ ꯄꯥꯈꯠꯂꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ
ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯂꯣꯌꯨꯝꯕꯒꯤ ꯃꯇꯧꯁꯦ ꯑꯩꯅ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯅꯪꯉꯣꯟꯗ ꯍꯥꯏꯕꯅꯦ ꯅꯪ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯅꯁꯨ ꯃꯥꯒꯤ ꯃꯆꯤꯟꯗ ꯊꯣꯛꯄ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯂꯩꯃꯗ ꯇꯝꯂꯒ ꯂꯩꯃꯒꯤ ꯄꯨꯛꯅꯤꯡ ꯑꯣꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯂꯩꯃꯁꯨ ꯊꯣꯏꯕꯅ ꯁꯥꯔꯝꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯂꯣꯌꯨꯝꯕꯒꯤ ꯋꯥꯈꯜꯗꯤ ꯈꯔ ꯈꯜꯂꯤ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯈꯟꯗꯦ ꯑꯩ ꯅꯨꯄꯥ ꯈꯪꯅꯕ ꯇꯜꯂꯤ ꯍꯥꯏꯗꯨꯅꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯂꯩꯔꯤ ꯂꯣꯌꯨꯝꯕ ꯂꯩꯃꯒꯤ ꯂꯩꯀꯥꯏꯗ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯑꯦ ꯂꯩꯃꯒ ꯃꯥꯒ ꯅꯣꯡ ꯐꯥꯗꯣꯛ ꯎꯅꯕ ꯃꯇꯝꯗꯗꯤ ꯂꯣꯌꯨꯝꯕ ꯍꯧꯖꯤꯛꯇꯤ ꯈꯔ ꯏꯀꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯃꯥꯅ ꯏꯀꯥꯏꯕ ꯃꯇꯧ ꯀꯌꯥꯗꯣ ꯂꯣꯏꯅ ꯈꯪꯉꯤ ꯂꯩꯃꯅ ꯑꯗꯨꯝ ꯀꯧꯔꯝꯃꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯂꯩꯃꯅꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯆꯝꯅ ꯋꯥꯔꯤ ꯁꯥꯏ ꯀꯔꯤꯃꯠꯇ ꯀꯣꯏꯗꯦ ꯊꯣꯏꯕꯅ ꯂꯩꯃꯗ ꯄꯥꯎ ꯀꯌꯥ ꯑꯃ ꯄꯤꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗꯤ ꯂꯩꯃꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯂꯣꯌꯨꯝꯕ ꯎꯕ ꯃꯇꯝꯗ ꯃꯥꯅ ꯌꯥꯝꯅ ꯆꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯕꯗꯨꯅ ꯂꯣꯌꯨꯝꯕ ꯆꯤꯡꯅꯔꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯃꯥꯟꯅꯕ ꯊꯦꯡꯅꯕ ꯃꯇꯝꯗ ꯂꯣꯌꯨꯝꯕꯅ ꯐꯖꯅ ꯍꯥꯏꯔꯦ ꯏꯇꯥꯎ ꯅꯪꯅ ꯃꯉꯣꯟꯗ ꯄꯥꯎ ꯍꯥꯏꯕꯗꯣ ꯃꯥꯕꯨ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯑꯩꯒ ꯊꯦꯡꯅꯕ ꯃꯇꯝꯗꯗꯤ ꯃꯥꯗꯤ ꯌꯥꯝꯅ ꯆꯝꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯀꯧꯏ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩꯅ ꯏꯀꯥꯏꯗꯅꯕ ꯑꯩꯅ ꯌꯥꯝꯅ ꯆꯝꯅ ꯈꯟꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯥꯜꯂꯦ ꯑꯩ ꯌꯥꯝꯅ ꯏꯀꯥꯏ ꯑꯗꯣ ꯃꯥꯒꯤ ꯋꯥꯈꯜꯁꯤꯕꯨ ꯀꯔꯤ ꯂꯩꯒꯦ ꯅꯪꯕꯨ ꯑꯁꯦꯡꯕ ꯈꯪꯗꯕ꯭ꯔꯥ ꯌꯥꯗꯧꯕ ꯃꯥꯟꯗꯕ꯭ꯔꯥ ꯊꯣꯏꯕꯅ ꯈꯨꯝꯃꯦ ꯌꯥꯔꯦꯗ ꯏꯇꯥꯎ ꯃꯇꯝ ꯈꯔ ꯆꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩ ꯊꯣꯛꯄ ꯇꯧꯒꯦ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯌꯥꯍꯟꯒꯦ ꯍꯥꯟꯅ ꯅꯨꯄꯥ ꯀꯣꯏꯔꯛꯇꯕꯅꯤꯅ ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕꯗꯣ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯈꯔ ꯀꯣꯏꯕꯒꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯀꯣꯏꯒꯅꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯆꯝꯅ ꯀꯧꯔꯤꯕꯗꯨꯗꯤ ꯅꯪ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯐꯅꯕ ꯁꯤꯟꯒꯅꯤ ꯑꯗꯣ ꯏꯇꯥꯎ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯃꯁꯦ ꯅꯪꯉꯣꯟꯗ ꯌꯥꯔꯛꯄ ꯇꯥꯔꯕꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯅꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯕ ꯉꯝꯒꯗ꯭ꯔꯥ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯂꯣꯌꯨꯝꯕꯅ ꯃꯈꯨꯝꯃꯦ ꯏꯇꯥꯎ ꯑꯩꯅ ꯉꯁꯤ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕ ꯑꯩꯅꯁꯨ ꯅꯪꯒꯤꯗꯃꯛ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯀꯔꯤ ꯋꯥꯅꯣ ꯅꯪꯒꯤ ꯋꯥꯗꯨꯕꯨ ꯉꯁꯤ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯃꯥꯟꯅꯕ ꯊꯣꯏꯕꯅ ꯈꯨꯝꯃꯦ ꯉꯁꯤꯃꯛꯀꯤꯗꯤ ꯑꯩ ꯍꯥꯏꯔꯣꯏ ꯅꯪꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯅꯕ ꯇꯧꯕꯤꯒꯦ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯕꯗꯤ ꯅꯪꯅꯁꯨ ꯑꯩꯒ ꯃꯇꯦꯡ ꯄꯥꯡꯉꯨꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯕꯒꯤ ꯃꯈꯥ ꯑꯃꯗ ꯊꯣꯏꯕꯅ ꯂꯣꯌꯨꯝꯕꯒꯤꯗꯃꯛ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯂꯝꯃꯤ ꯃꯇꯝ ꯀꯌꯥ ꯑꯃ ꯊꯣꯏꯕꯅ ꯂꯩꯃꯗ ꯂꯣꯌꯨꯝꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯦ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯌꯥꯝꯅ ꯆꯝꯅ ꯀꯧꯕꯅꯦ ꯑꯗꯣ ꯅꯪꯅ ꯐꯖꯅ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯩꯃꯅ ꯐꯖꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯆꯥꯡꯌꯦꯡ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯂꯩꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯩꯃ ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯂꯣꯌꯨꯝꯕꯒ ꯈꯪꯅꯕ ꯇꯜꯂꯦ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯒ ꯅꯈꯣꯏ ꯑꯅꯤꯗꯤ ꯂꯣꯟꯅ ꯈꯪꯅꯔꯝꯂꯤꯕ ꯑꯣꯏꯔꯦ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗꯅꯤ ꯂꯩꯃ ꯇꯁꯦꯡꯅ ꯑꯃ ꯁꯥꯎꯔꯝꯃꯤ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯃꯅ ꯃꯈꯨꯝꯃꯦ ꯑꯗꯨꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯃꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯩ ꯈꯪꯅꯩ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯊꯣꯏꯕꯅ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯦ ꯈꯪꯉꯤꯗ ꯑꯩꯁꯨ ꯃꯤ ꯑꯇꯣꯞꯄꯅꯁꯨ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯂꯛꯑꯦ ꯑꯩꯉꯣꯟꯗꯅ ꯌꯥꯗꯕ ꯁꯥꯔꯦ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯗꯤ ꯂꯣꯟꯅ ꯈꯪꯅꯔꯤꯕ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯂꯒ ꯋꯥꯔꯤꯁꯦ ꯋꯥꯔꯝꯗꯕꯁꯨ ꯌꯥꯕꯅꯦ ꯑꯗꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯂꯩꯃ ꯈꯣꯟ ꯐꯥꯎꯕ ꯊꯤꯔꯛꯏ ꯇꯥꯕ ꯉꯝꯗꯕ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯌꯨꯝꯕꯕꯨ ꯊꯤꯅ ꯆꯩꯔꯛꯏ ꯂꯩꯃꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗ ꯑꯩ ꯐꯪꯂꯣꯏ ꯍꯥꯏꯌꯨ ꯑꯗꯨꯝꯅ ꯑꯩꯒꯤ ꯃꯔꯝ ꯁꯟꯗꯣꯛꯄ ꯇꯥꯔꯕꯗꯤ ꯑꯩ ꯃꯥꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯡꯅ ꯊꯥꯒꯅꯤ ꯑꯗꯨꯒ ꯃꯥꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯄ ꯌꯥꯔꯣꯏ ꯇꯥꯊꯣꯏꯕ ꯌꯥꯔꯦ ꯆꯠꯂꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯔꯛꯀꯅꯨ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯝ ꯁꯟꯗꯣꯛꯂꯤꯕ ꯅꯨꯄꯥ ꯈꯪꯗꯦ ꯅꯨꯄꯤ ꯈꯪꯗꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯪꯕ ꯇꯥꯔꯕꯗꯤ ꯊꯤꯅ ꯉꯥꯡꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨꯁꯨ ꯑꯩꯅ ꯈꯖꯥꯏꯗ ꯊꯥꯒꯅꯤ ꯋꯥꯍꯩꯗꯨꯗ ꯑꯃꯨꯛ ꯊꯣꯏꯕꯅ ꯍꯪꯉꯤ ꯅꯪꯕꯨ ꯑꯁꯦꯡꯕ ꯂꯣꯌꯨꯝꯕꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯡ ꯊꯥꯕ ꯉꯝꯒꯗ꯭ꯔꯅꯦ ꯂꯩꯃꯅ ꯈꯨꯝꯃꯦ ꯉꯝꯅꯤꯌꯦ ꯑꯩ ꯃꯥꯒꯤ ꯃꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯡ ꯊꯥꯕ ꯉꯝꯅꯤꯌꯦ ꯃꯤꯒꯤ ꯃꯔꯝ ꯁꯟꯗꯣꯛꯄ ꯐꯠꯇꯕ ꯋꯥ ꯉꯥꯡꯕ ꯃꯥꯗꯤ ꯑꯩꯅ ꯊꯥꯒꯅꯤ ꯅꯣꯡꯃ ꯀꯧꯔꯛꯑꯣ ꯑꯩ ꯊꯥꯒꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯋꯥ ꯀꯌꯥꯝ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛꯇꯤ ꯂꯩꯃ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯁꯨ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯇꯦ ꯃꯥꯅ ꯐꯥꯒꯤ ꯇꯧꯔꯨꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯃꯅ ꯁꯥꯎꯕꯗꯨꯅ ꯌꯧꯈ꯭ꯔꯦ
ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃꯁꯨ ꯑꯗꯨꯝ ꯍꯧꯈꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯂꯣꯌꯨꯝꯕꯗꯤ ꯊꯣꯏꯕ ꯈꯨꯌꯨꯝꯗ ꯂꯥꯛꯑꯦ ꯂꯣꯌꯨꯝꯕ ꯂꯥꯛꯄ ꯃꯥꯅ ꯊꯣꯏꯕ ꯈꯨꯗ ꯆꯪꯈꯤꯕꯗꯣ ꯂꯩꯃꯅ ꯎꯔꯝꯃꯦ ꯃꯗꯨ ꯎꯕꯗꯒꯤ ꯌꯥꯝꯅ ꯂꯣꯟꯅ ꯂꯩꯃꯁꯨ ꯉꯁꯤꯗꯤ ꯂꯣꯌꯨꯝꯕꯗ ꯉꯥꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯥꯛꯂꯝꯃꯦ ꯑꯁꯣꯝꯗꯅ ꯂꯣꯌꯨꯝꯕꯒ ꯊꯣꯏꯕꯒꯗꯤ ꯊꯣꯏꯕꯒꯤ ꯀꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯂꯣꯌꯨꯝꯕꯗ ꯐꯖꯅ ꯍꯥꯏꯔꯦ ꯏꯇꯥꯎ ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨ ꯑꯩ ꯉꯁꯤꯗꯤ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯇꯁꯦꯡꯅ ꯇꯧꯒꯦ ꯍꯥꯏꯗꯅ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯒꯗꯧꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯗꯤ ꯊꯣꯏꯕꯒꯤ ꯌꯨꯝ ꯌꯧꯔꯕꯅꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯕ ꯀꯧꯗꯦ ꯂꯣꯟꯅ ꯃꯈꯣꯏ ꯑꯅꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯇꯥꯔꯒ ꯂꯩꯔꯝꯃꯦ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯅ ꯊꯣꯏꯕꯗ ꯍꯪꯉꯦ ꯏꯇꯥꯎ ꯅꯪꯕꯨ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯨꯔꯒꯦ ꯊꯣꯏꯕꯅ ꯈꯨꯝꯃꯦ ꯏꯇꯥꯎ ꯑꯩꯅ ꯂꯩꯃꯗ ꯅꯪꯒ ꯃꯥꯒ ꯈꯪꯅꯩ ꯅꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯨꯕꯅꯦ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯁꯥꯎꯕꯅ ꯑꯥ ꯌꯧꯈ꯭ꯔꯦ ꯅꯪꯒꯤꯅ ꯈꯖꯥꯏꯗ ꯐꯥꯎꯕ ꯈꯨꯄꯥꯡꯅ ꯊꯥꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯈꯪꯗꯦ ꯏꯇꯥꯎ ꯃꯥ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ ꯃꯥꯗꯤ ꯃꯇꯥ ꯑꯃꯅꯦ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯇꯧꯒꯗꯧꯔꯕꯅꯦ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯅꯪꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯥꯅ ꯅꯪꯒꯤ ꯈꯖꯥꯏꯗ ꯊꯥꯔꯕꯗꯤ ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏꯔꯅꯤ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯗ ꯃꯊꯣꯡ ꯆꯥꯔꯨꯗꯕꯗꯒꯤ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯊꯣꯛꯂꯦ ꯏꯇꯥꯎ ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯗꯤ ꯂꯣꯌꯨꯝꯕ ꯀꯔꯤꯃꯠꯇ ꯈꯨꯝꯕ ꯉꯝꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯐꯝꯂꯒ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯂꯣꯌꯨꯝꯕꯅ ꯑꯃꯨꯛ ꯇꯞꯅ ꯈꯨꯝꯃꯦ ꯏꯇꯥꯎ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯒꯗꯕ ꯁꯔꯨꯛ ꯑꯩ ꯉꯁꯤꯗꯤ ꯀꯗꯥꯏꯗꯅꯣ ꯑꯃ ꯂꯩꯈꯤꯕꯅ ꯐꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯅꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯂꯥꯛꯑꯔꯣꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯡꯗꯁꯨ ꯑꯩꯒ ꯁꯛꯁꯨ ꯎꯠꯂꯔꯣꯏ ꯑꯩ ꯅꯉꯣꯟꯗ ꯁꯥꯎꯗꯦ ꯅꯪꯒꯤꯁꯨ ꯋꯥ ꯉꯥꯡꯕ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯃꯥꯅ ꯈꯖꯥꯏꯗ ꯊꯥꯔꯕꯗꯤ ꯑꯩꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯑꯁꯦꯡꯕ ꯃꯥꯅ ꯑꯩꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯡꯅ ꯊꯥꯒꯅꯤ ꯍꯥꯏꯕ꯭ꯔꯥꯅꯦ ꯊꯣꯏꯕꯅ ꯈꯨꯝꯃꯦ ꯑꯁꯦꯡꯕ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯇꯥꯕ ꯉꯝꯗꯕ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯏꯇꯥꯎ ꯑꯩ ꯃꯉꯣꯟꯗ ꯐꯖꯅꯕꯨꯗꯤ ꯍꯥꯏꯔꯒ ꯌꯦꯡꯒꯦ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯌꯦꯡꯒꯦ ꯂꯣꯌꯨꯝꯕꯅ ꯈꯨꯝꯃꯦ ꯌꯥꯔꯦꯗ ꯍꯥꯏꯔꯨꯔꯅꯨ ꯃꯥꯅ ꯈꯨꯝꯂꯤꯕ ꯃꯥꯅ ꯍꯥꯏꯔꯤꯕ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯦ ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯥꯅ ꯑꯩꯕꯨ ꯎꯗꯅꯕ ꯑꯩ ꯃꯥꯡꯈ꯭ꯔꯅꯤ ꯂꯣꯌꯨꯝꯕꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨꯗꯤ ꯂꯩꯃꯅ ꯃꯄꯥꯟꯗ ꯂꯩꯔꯒ ꯂꯣꯏꯅ ꯇꯥꯔꯝꯃꯦ ꯂꯣꯌꯨꯝꯕꯅ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯕ ꯅꯠꯇꯦ ꯊꯣꯏꯕꯅ ꯃꯉꯣꯟꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯇꯝꯈꯤꯕ ꯄꯥꯎꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯂꯩꯃ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯂꯦ ꯂꯣꯌꯨꯝꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯁꯣꯛꯄ ꯃꯇꯧ ꯀꯌꯥ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯃ ꯇꯁꯦꯡꯅꯃꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯍꯧꯖꯤꯛꯇꯤ ꯂꯩꯃ ꯃꯌꯨꯝ ꯇꯝꯅ ꯄꯔꯞ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯥ ꯌꯧꯔꯕ ꯃꯇꯝꯗ ꯂꯣꯌꯨꯝꯕꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯦ ꯂꯩꯃꯅ ꯈꯜꯂꯦ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯇꯁꯦꯡꯅꯃꯛ ꯃꯥꯡꯈꯤꯕ ꯇꯥꯔꯕ꯭ꯔꯥ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯐꯠꯇꯕꯤ ꯇꯧꯕ ꯉꯝꯃꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕ꯭ꯔꯥ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯐꯥꯒꯤꯗꯒꯤ ꯃꯥꯡꯈꯤꯕ ꯇꯥꯔꯕꯗꯤ ꯇꯥ ꯊꯣꯏꯕꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯩ ꯃꯥꯒ ꯍꯌꯦꯡꯃꯛ ꯎꯅꯒꯅꯤ ꯑꯗꯨꯒ ꯑꯩꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯋꯥꯔꯤꯁꯤꯅ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ